अहानबद यामना मरुओइबा अपडेट खरा थमजगे कुकी सिंह नागा तरुक फजिन खिबगी केस हाई कोर्ट ऑफ मणिपुर दा PIL थाखरे NIA दा केस सिनबगी मतंग दा स्टेट गवर्नमेंट ना NIA दा करीमता हाइरमदरे मंडे नुमित फावबगी मनुंग दा हाई कोर्ट ऑफ मणिपुर ना एक्शन टेकन रिपोर्ट कौखरे थौबाल मोइजिंग एंटी ड्रग ऑपरेशन संगबदा कमांडो पर्सनल अमा सिरे कमांडो पर्सनल अमा बुथांगना थिंदुना हातखिबा मियोय पुलिस ना फारे हाइरी ngarang ahing rongmai naha khara highway lambi da koichat satuna leiramba namdilong kangla tongbi volunteers na fare hari volunteers sing na faram jagadi makhoi kuki area da changaga khudung thiba thoklam bayai hari makhoi mari imphal da leibani mama mapa imung manung sing na masa masu sing da koichat satana ba haibiu haina namdinglong volunteers na khanghalakli कुकी नुपी नेंगसी हौकिप कौबी अमदगी यामलबा ड्रग मिजोरामदगी फारे हरी जेलियारिंग फुरुप ना मजाती कननबगी दमकत लेप्तन होनरी अतोप नागासिंग ना मतेंग पांगद्रगसु जेलियारिंग फुरुप नसु मथंतन येगनबसिंगा लान थेंगननबा सेमसाबा हौख्रे नागा तरुक फंगद्रबदी असौबा लान अमदी ओइरनी हाइना जेलियारिंग लीडर सिंग ना फोंदोकपुटी ama accident fibam kaina sokpadagi laikhidre kakching PS na gonba Asian Highway 1 gi sora chingwang gi sora high school manakta ngasi nungtul pung ani ga me kuntra ga manga rom tarakpada highway paring ngasi da motorcycle R15 amaga I10 car MN06 LB 8067 ka thengai na bada motorcycle thurakiba sora Karachi dagi MD waris kun humdoi apokpa MD amu kauba naha ama thodok thokfam da laikanaba nangdana laikhidre thodok ase da maki khut nama masadagi tattuna tongana taki amasung khong namagi khuvom da su saru tek payawna soki car ase waiton maning laikai dagi 11 IRV gi thokchom sana tomba kauba personal amana thorakpani haidi thodok thokfam da kakching police changsen duna yingsin khibaga loinana case ama register tawduna lokhatle laikhidrabagi hakchang postmortem examination tawnabagi damak thodok thokfam dagi lokhalaklaga Jenims ki miral sang da thamkhre lainga ki mahailoi sang sing yu thakpham onthoklabra Apun bayre pa ki mahirai sin panluk na chat khiba yengsin khongchata laifrak makha primary school yu thakpam onthok tun leiramba thengnari haina mahirai lub asigi maikai digi phongduragli hirama siga mari lainana mahirai lub asigi president longjam thongle na thadorak pacherol amana hai ngasi mailoi sang ki president amadi general secretary anina Imphal West ki Jerry O Wangoi John 2 na konba government ki mailoi sang yengsin bagi khongchet ama chat ki yengsin khongchet aduda tongan ba mailoi sang sangi phibam chadana amadi oja masing sodana yamna wana yana bagi mawong da laik tambi bagi mami ta ki mailoi sang sing da koina chatuna yengsil luba matam da high school gi thak thalariba school sing class khara amadi angang sunglei leitaba yauna angang leiba class su class amada mahairoi ani ahum tamduna yamna natai chadaba mawong da sirum narum leibaga manaba thakta school sing leiram ki nakalamorom da mutum phibau upper primary school gi sang lengak na matik chana saduna thamnam ki adabu laibak thibadi school adu da oja amadi mahirai amada leiram ki dei yengsin khongchat asegi manung chana laifrakpa makha primary school da yamna natai chadaba mawong da lenga ki school bu yu thakpam oina onthok lamba thengna ki school awar matam da khoi gi mitmang makta da yu thakpa sing chen kiba amadi makhoina thakpa loihodaba yu kaya ems ki thongmi singna thengna ki amadi manghan ki lengang na duk fazaba school ama laikai adu da sabiraga school adu da lairik tak na balengak na Thara ki boza singi matausi kari no haiba wahang ems na hangli lengang na piri batol of free da chadu na mahailoi sang bu yu thakpam onthok labadi tekcha khudingma school gi oja sing amadi school gi authority na pugadabani haina phongduragli cherol asina makhata na haribadi lenga ki school sing maruoina primary gi thakta laiba school sing di lekai adugi miyoi sing yausen na school sing bu fagat hanbada chawba dai ta lei haibasi karoidabani Education Department na Manipur da lairiba school sing nungti dumit khuding yengsin mangamba na te maram aduna miyamna lekai da lairiba mahailoi sang sing fagatnaba honaba amadi lu na thamnaba honaba da isa gi thodang lawgadabani haibasi sungsoi soidina khanggadabani masigi wakhal asi lairabada ngasi Manipur da government ki school sing si tharagli ba si khara makai dikan mangamgani haina lawi tongan ba government amadi private school sing matau karam na chalairi haina yengsen khongchat lakpada Manipur miyam amadi school sing gi oja sing na cooperation amadi support pibiduna mailoi sang bu afaba mailoi sang ohenba amadi maru changma mating leiba mairoi puthok tuna hotnabada ekhoi pumna makna yausenduna system ase bu awonba amadi afaba sector ama oinaba honaminasi haira Pakistan ISI amadi Mumbai underworld ga samnaba miyoi ani Delhi police na fakre Pakistan ISI amadi Mumbai underworld ga samnaduna illegal activity kaya chathaba miyoi ani Delhi police ke special cell na Mumbai dagi fakre Delhi police ke special cell na chathaba operation amada Pakistan gi ISI ga samnaduna illegal activity kaya chathaba da chenaba Sehjad Bhatti amadi underworld Daud Ibrahim ga samnaba terrorist Huzaifa kauba miyoi amaga puna miyoi ani mai pakna phaba ngamkhibani Delhi police amadi Mumbai ATS ki matung ina Huzaifa hariba miyoi
asi numit kayani rongi mamangdagi hauduna Mumbai da laiba tongan-tonganba mafamsingda raid chathaduna fanaba honaduna lakiba miyoi amani Huzaifa hariba miyoi asi Daud Abrahimga naknaba mari thamduna Mumbai da terror activity kaya chathabada chawna chenaba miyoi amani haina so fongdorakli US Iran war missile amasung drone attack hanadagi henna chathagani haina Khamenei advisor na SAKHRE Iran acquired international airport ki passenger terminal amada chatharakiba drone attack amada miyoi kaya marum soke amasung air traffic lepkhri haina ngasi official singna fongdokre attack adu da airport ki building da te kai kaya marum thokre amasung miyoi kaya marum sokre haina defense ministry gi wangang loi brigadier general al Otavina haiki masigi mamangda Iran June anida Middle East wangmada attack sing tawnaba honarakiba singi paukhumda US na Kasham Island da nahungna attack sing chathaki Iran kablakiba ballistic missile pumnamak makhoigi target da thaba ngamkhide Kuwait kablakiba missile ani marakta kaiki amasung missile ahum Bahrain da kablakiba da US amasung Bahrain Air Defense Force na kudakta intercept tawki haina extra thagatpa post amada US Central Command haiki maraksida US ki President Trump na Iran ki Supreme Leader Khamenei ga unaba pami haina fongdokre yumsa kaisa da fongkiba interview amada Trump na Iran ki Supreme Leader Mostaba Khamenei bu mahang na unaba pami haiki amarom dana Khamenei gi military advisor aduna karigumba United States na Iran da makhoi gi Anouba attack sing chatharak patarabadi misal amasung drone attack sing hena chathagani haina ngasi warning tawkre kablapa khudingma amasung torokpa attack khudingma misal amasung drone mayam amamayok nagani haina Mos and Regina extra haiki landarakli badu thu namak chairak pigani haina mangna makha taki ramdrabadi Israel leiramloi Trump US President Donald Trump na Israel ki Prime Minister Benjamin Netanyahu da yading da bawa fam fongdokpaga loina mahak leiramdrabadi Israel su leiramloi haina fongdokre US na Iran nuclear deal dagi khongfam handokliba ase Israel bu makha tana aki khangpirakadaba du dagi ngakthok piribani haina President Trump na New York Post ka khanana unaba amada fongdokre Israel ki Prime Minister Benjamin Netanyahu na Trump pu Iran gi lana sida chingsilli haina fongdokhibabu yaningdaba utuna Iran gi lana se leiba aduda nuclear gi khulai lehendana bagidamak haukhibani haina Trump na fongdokhi helicopter crash of British Navy personnel ahum sikre awang nongpok thangba England da thokhiba helicopter crash amada British naval crew ahum sikre haina UK Ministry of Defence na fongdokre Devon County ki manungda laiba Surtom khun manakta helicopter training exercise ama chatharingai da ayuk pung 3 rom tabada crash adu tawkhibani haina Royal Navy wangangloi amana haiki social media post amada Ministry of Defence na hakchina awawa galoina na pau adu lauthoki crash mafam aduda local police laikre haina Sky News broadcaster na haiki thaudu adu thokli amasung ikoina Anouba pausing fangbaga ahenba pausing pirakani haina broadcaster aduna police wangangloi amagi warol paladuna hai ki Navy gi makok General Gewin Jenkins na investigation ama chathari haiki ayu anganbagi crash adugi matangda marik chumbasing mapung phana phongdoktri British Prime Minister Keir Starmer na thaudo adu mahangna yengsili haiki imung manung singidamak masi yamna hakchuna awaba matam amani amasung hek oithokpa yabada thuri makai ehenba pausing phongdokani haina mahaki warol paladuna Sky News na haiki helicopter aduda crash tawkhiba mafam adugi manakta nongchup thangba Europe ki khwaidagi chawba naval base HMNB Devonport yauna naval base kaya marum lei haina British media na haiki Italy da migrant worker mari hingna mai thakre Italy da farm da thabak suriba sidmi sing onai bagi thaba amu hanna chatharakhibaga loinana Afghan gi sidmi masung Pakistan gi sidmi ama yauna miyoi mari leiba adugi Calabria da leiba petrol station amada car amagi manungda hingna mai thakre hari car manungda sinmi sing hingna mai thakibagi video footage ado Amendola da leiba garage amagi surveillance camera dagi khangmangam khibani public prosecutor Alessandro Di Alessio na fongdorakpa warol amada tamthiraba thaudo adugi maralda Pakistan gi miyoi ani fare haiki sidmi mari car amagi manungda hingna mai thabagi video footage ado state TV network ama oriba Rai amasung atopa Italian media singna broadcast torakhibani video footage aduda olpam gi nakanda khamliba car adugi matungda chingnaba miyoi singna mahi gumba posak ama hijinbagi saktam uki miyoi sing aduna car aduda mai chukhibaga loinina sinmi sing adu thorakpa ngamdanaba car adugi thong singlon senduna thamki hari Afghan gi sinmi amadi makhudang na maina chakhibaga loinina tamthiraba thaudu adudagi nanthok hore hari Israel gi attack singda South Lebanon gi Tyre manakta taruk sikre Lebanon gi samudra Torban city Tyre gi manakta yumsa kaisa numita chatharakhiba Israel gi attack singda Syrian National Force amasung Palestinian maripuna taruk sibi haina mafam adugi medical likhun amana
AFPꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯜ ꯍꯋꯥꯖ ꯑꯦꯔꯤꯌꯥꯗ ꯑꯦꯇꯦꯛ ꯑꯅꯤꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯤꯈꯤꯕꯅꯤ ꯍꯥꯏꯅ ꯂꯤꯈꯨꯟ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯏꯖꯔꯦꯜ ꯑꯥꯔꯃꯤꯅ ꯂꯦꯕꯥꯅꯟꯗꯒꯤ ꯌꯦꯛꯅꯕꯒꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯏꯟꯇꯔꯁꯦꯞ ꯇꯧꯈ꯭ꯔꯦ꯫ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯂꯦꯕꯥꯅꯟꯒꯤ ꯅꯥꯀꯟꯗꯒꯤ ꯏꯖꯔꯦꯜꯒꯤ ꯇꯦꯔꯤꯇꯣꯔꯤ ꯃꯅꯨꯡꯗ ꯂꯥꯟꯗꯥꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯈꯤꯕ ꯍꯣꯁꯇꯥꯏꯜ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯃꯈꯣꯏꯅ ꯏꯟꯇꯔꯁꯦꯞ ꯇꯧꯔꯦ ꯍꯥꯏꯅ ꯏꯖꯔꯦꯜ ꯑꯥꯔꯃꯤꯅ ꯍꯥꯏꯈꯤ꯫ ꯃꯁꯤ ꯄꯨꯡ 24 ꯍꯦꯟꯕꯒꯤ ꯃꯅꯨꯡꯗ ꯑꯁꯤꯒꯨꯝꯕ ꯏꯟꯐꯤꯜꯇ꯭ꯔꯦꯁꯟ ꯑꯃ ꯏꯖꯔꯦꯜ ꯃꯤꯂꯤꯇꯔꯤꯅ ꯏꯟꯇꯔꯁꯦꯞ ꯇꯧꯕ ꯑꯍꯥꯟꯕꯅꯤ꯫ US ꯑꯦꯇꯦꯛꯁꯤꯡꯒꯤꯗꯃꯛ ꯏꯔꯥꯟꯅ ꯀꯨꯋꯦꯠ ꯕꯍꯔꯦꯟꯗ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯇꯦꯡꯀꯔ ꯑꯃꯁꯨꯡ ꯑꯥꯏꯂꯦꯟ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯑꯗꯨ ꯋꯥꯁꯤꯡꯇꯟꯅꯅꯤ ꯍꯥꯏꯅ ꯀꯟꯗꯦꯝ ꯇꯧꯔꯗꯨꯅ ꯏꯔꯥꯟꯅ ꯍꯥꯏꯔꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨ ꯇꯧꯅꯕ ꯀꯨꯋꯦꯠ ꯑꯃꯁꯨꯡ ꯕꯍꯔꯦꯟꯅ ꯃꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤ ꯑꯗꯨ USꯇ ꯁꯤꯖꯤꯟꯅꯕ ꯌꯥꯍꯟꯕꯒꯤ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯃꯥꯌꯣꯛꯇ USꯀꯤ ꯂꯥꯟꯗꯥꯕꯒꯤ ꯊꯧꯔꯥꯡꯁꯤꯡ ꯆꯠꯊꯍꯟꯅꯕ ꯔꯤꯖꯟ ꯑꯗꯨꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯇꯦꯔꯤꯇꯣꯔꯤ ꯑꯃꯁꯨꯡ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯕꯨ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯂꯣꯏꯂꯝꯒꯤ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯑꯗꯨ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯀꯟꯗꯦꯝ ꯇꯧꯏ ꯑꯃꯁꯨꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯂꯥꯟꯗꯥꯕꯒꯤ ꯑꯦꯇꯦꯛ ꯑꯗꯨꯒꯤꯗꯃꯛ ꯀꯨꯋꯦꯠ ꯑꯃꯁꯨꯡ ꯕꯍꯔꯦꯟꯒꯤ ꯆꯞ ꯆꯥꯕ ꯃꯔꯥꯜꯅꯤ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯅ ꯍꯥꯏꯈ꯭ꯔꯦ꯫ ꯀꯨꯋꯦꯠ ꯑꯦꯌꯔꯄꯣꯔꯠꯇ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯏꯟꯗꯤꯌꯟ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯨꯋꯦꯠꯀꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯇ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯀꯨꯋꯦꯠꯇ ꯂꯩꯕ ꯏꯟꯗꯤꯌꯟ ꯑꯦꯝꯕꯦꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯟꯗꯤꯌꯟ ꯑꯦꯝꯕꯦꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯛꯁ ꯑꯦꯀꯥꯎꯟꯇ ꯊꯥꯗꯣꯔꯛꯄ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯗ ꯀꯨꯋꯦꯠꯀꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯌꯥꯝꯗ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯨꯝꯅꯃꯛ ꯄꯥꯡꯒꯅꯤ, ꯂꯣꯏꯅꯅ ꯑꯦꯇꯦꯛ ꯑꯁꯤꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯊꯧ ꯇꯥꯕ ꯇꯦꯡꯕꯥꯡ ꯄꯤꯅꯅꯕꯒꯤꯗꯃꯛ ꯀꯨꯋꯦꯠ ꯑꯣꯊꯣꯔꯤꯇꯤꯁꯁꯤꯡꯒ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩꯅ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯨꯋꯦꯠꯀꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯑꯕꯗꯨꯜꯂꯥꯍꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀꯨꯋꯦꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯈꯪꯍꯧꯗꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯃꯤꯑꯣꯏ 63 ꯍꯦꯟꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤꯗꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯄꯨꯈꯠꯇꯨꯅ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯨꯋꯦꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯀꯤ ꯇꯔꯃꯤꯅꯦꯜ 1ꯗ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯏꯔꯥꯟꯅ ꯆꯠꯊꯈꯤꯕꯅꯤ꯫ USꯅ ꯏꯔꯥꯟꯒꯤ ꯂꯩꯔꯤꯕ ꯑꯣꯏꯜ ꯇꯦꯡꯀꯔ ꯑꯃꯗꯤ ꯑꯥꯏꯂꯦꯟꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯏꯔꯥꯟꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯃꯅꯤ ꯍꯥꯏꯅ ꯏꯔꯥꯟ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤ꯫